matung hana amu hana tawragadi kari tawbi yai akoina pining madandi pibada noina sana sana yare ko nakoi ahum ngasi sigi mafam asida sida kauriba ase nasana sana kai maram dagino khangabra kai maram dagino thunni ko dagi ado sida nakoina sida pire basena kuni maksudnya nasana yaraba yare matung manau tawgidra tawroi matung hana amu hana tawragadi kari tawbi yai akoina pining madandi pibada noina sana sana yare ko nang hini kay kawi maya nang gidi nang gidi kay lamday na nang gidi nakoy ahong ngasi nilisida sida ko khaliba asi nasana sana maram khangaba kay maram hino ngasi akoy ahong sina nay sida nay da therapy ba sinay nasana sana yaraba hayo matung manang tawkidra tawrokpa matamda anir suna sumal mana stories mana anir suna sarko matamda sida pining madandi na sana sana yare